ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯗꯨꯒꯨꯝꯕ ꯎꯁꯤꯊꯧꯑꯣꯏꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯕꯗꯗꯤ ꯗꯟꯗꯤ ꯄꯤꯌꯦꯕ ꯗꯥ ꯔꯣꯕꯤꯟ ꯃꯁꯥꯃꯛꯅ ꯑꯩꯉꯣꯟꯗ ꯅꯃꯥ ꯅꯄꯥ ꯃꯤꯅꯥꯏ ꯃꯆꯥ ꯑꯗꯨ ꯑꯗꯥ ꯍꯥꯏꯕꯗ ꯀꯅꯥꯅ ꯃꯉꯣꯟꯗ ꯗꯟꯗꯤ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕꯒꯤꯔꯕ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯅꯤꯅꯦꯗꯨꯅ ꯍꯥꯏꯔꯦ ꯑꯃ ꯆꯦ ꯕꯂꯥꯅ ꯑꯃ ꯍꯥꯏꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯀꯣꯏꯁꯟꯗꯅꯦ ꯑꯃ ꯍꯪꯉꯦꯕ ꯑꯗꯣ ꯗꯥ ꯔꯣꯕꯤꯟꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇ꯭ꯔꯕꯒꯤ ꯇꯥꯏꯞꯇ ꯅꯃꯥ ꯅꯄꯥ ꯃꯤꯅꯥꯏ ꯑꯗꯨ ꯑꯗꯥ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯗꯤꯅꯦ ꯗꯥ ꯔꯣꯕꯤꯟꯅ ꯇꯁꯦꯡꯅ ꯍꯥꯏꯕ ꯗꯥ ꯔꯣꯕꯤꯟꯅ ꯇꯧꯔꯤ ꯊꯕꯛꯇꯣ ꯑꯩꯈꯣꯏ ꯉꯝꯖꯗꯦꯕ ꯉꯝꯗꯕꯗꯨꯅ ꯌꯥꯝ ꯏꯖꯠ ꯇꯧꯔꯝꯃꯤꯅꯦꯕꯀꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯁꯤꯗꯩꯁꯤꯗ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯣꯕꯀꯣ ꯀꯣꯜ ꯇꯧꯔꯣ ꯅꯪ ꯁꯔꯥꯡꯊꯦꯝ ꯅꯤꯔꯨꯄꯃꯥ ꯍꯥꯏꯌꯦ ꯀꯥꯏꯗꯒꯤꯅꯣ ꯀꯩꯒꯤꯅꯣ ꯅꯪ ꯁꯤꯒꯨꯝꯕ ꯀꯃꯦꯟ ꯑꯩꯉꯣꯟꯗ ꯃꯆꯜ ꯑꯃ ꯊꯤꯅ ꯆꯩꯌꯨꯀꯣ ꯑꯩ ꯌꯥꯗꯦꯕ ꯑꯩ ꯏꯀꯥꯏꯔꯦꯕ ꯇꯧꯅꯦ ꯋꯥꯔꯤꯁꯦ ꯑꯩ ꯁꯧ ꯈꯔ ꯂꯥꯡꯉꯨꯔꯦꯕꯀꯣ ꯗꯥ ꯔꯣꯕꯤꯟꯗ ꯑꯗꯨꯗꯤ ꯑꯗꯨꯝ ꯁꯦꯡꯗꯣꯛꯅꯔ ꯆꯝꯊꯣꯛꯅ ꯌꯥꯕ ꯋꯥꯔꯤ ꯁꯥꯕꯗ ꯑꯩꯅ ꯗꯥ ꯔꯣꯕꯤꯟꯅ ꯁꯥꯕ ꯋꯥꯔꯤ ꯇꯥꯅꯤ ꯑꯩꯅ ꯁꯥꯕ ꯋꯥꯔꯤꯁꯨ ꯗꯥ ꯔꯣꯕꯤꯟꯅ ꯇꯥꯅꯤ ꯈꯜꯂꯦ ꯑꯩ ꯈꯟꯅꯔꯒ ꯁꯥꯎꯅꯔꯒ ꯑꯗꯩꯗꯤ ꯁꯦꯡꯗꯣꯛꯅꯔꯒ ꯑꯗꯩꯗꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯄ ꯀꯩꯁꯨ ꯄꯥꯝꯗꯦꯕꯀꯣ ꯑꯩ ꯌꯥꯝ ꯍꯥꯏꯅꯤꯡꯉꯤ ꯄꯣꯠꯁꯦ ꯁꯤꯁꯤꯅꯦꯕ ꯃꯌꯥꯝꯗꯒꯤ ꯑꯦꯇꯦꯟꯁꯟ ꯁꯤꯛ ꯇꯧꯕꯁꯨ ꯅꯠꯇꯦꯕꯀꯣ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯚꯣꯏꯁ ꯑꯃ ꯑꯣꯏꯅ ꯑꯩ ꯄꯨꯊꯣꯛꯀꯦ ꯁꯤꯁꯦ ꯌꯥꯏ ꯌꯥꯗꯦ ꯑꯗꯨꯗ ꯅꯆꯤꯡꯕ ꯃꯌꯥꯝ ꯂꯩꯕꯤꯔꯅꯣꯕꯀꯣ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯅꯣꯡ ꯅꯤꯅꯤꯁꯤ ꯃꯃꯥꯡꯗ ꯅꯤꯅꯦ ꯑꯃꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯅꯤꯅꯦ ꯑꯃꯅ ꯍꯥꯏꯌꯦ ꯄꯣꯠ ꯌꯣꯟꯕ ꯆꯠꯄꯗ ꯆꯦ ꯕꯂꯥꯒꯤ ꯌꯨꯝꯗ ꯄꯣꯠ ꯌꯣꯟꯕ ꯆꯠꯄꯗ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯦꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯕ ꯀꯔꯝꯕꯅ ꯆꯨꯝꯗꯣꯏꯅꯣ ꯈꯪꯗꯕ ꯆꯃꯝꯅꯕ ꯑꯃ ꯐꯥꯎꯕꯁꯦ ꯑꯩ ꯈꯛꯇꯗ ꯐꯥꯎꯋꯦ ꯍꯥꯏꯕꯗ ꯑꯩ ꯊꯥꯖꯗꯦ ꯃꯌꯥꯝ ꯃꯔꯛꯇ ꯍꯣꯏ ꯅꯤꯅꯦꯅ ꯍꯥꯏꯗꯨꯁꯨ ꯊꯥꯖꯩꯀꯣ ꯑꯗꯨꯒ ꯆꯦ ꯕꯂꯥꯅꯅꯦ ꯁꯣꯝꯗ ꯍꯥꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯀꯣꯛꯇ ꯂꯣꯏ ꯍꯪꯉꯦꯕ ꯁꯤꯁꯦ ꯑꯦꯛꯇ꯭ꯔꯦꯁ ꯑꯃ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯑꯦꯛꯇ꯭ꯔꯦꯁ ꯑꯣꯏꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯗꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯒ ꯃꯌꯥꯝ ꯂꯥꯛꯄꯗ ꯍꯥꯏꯔꯝꯒꯗ꯭ꯔꯥ ꯀꯥꯏꯅ ꯈꯟꯕꯁꯦ ꯑꯗꯨꯒ ꯅꯤꯅꯦꯒꯤ ꯁꯥꯏꯠ ꯑꯃꯨꯛ ꯌꯦꯡꯉꯀꯥꯟꯗꯅꯦ ꯅꯤꯅꯦꯅ ꯋꯥꯅ ꯂꯩꯇꯕꯒꯤ ꯕꯂꯥ ꯑꯦꯛꯇ꯭ꯔꯦꯁꯀꯤ ꯌꯨꯝꯗ ꯑꯁꯥ ꯃꯌꯥꯝ ꯄꯨꯔꯒ ꯆꯠꯄꯗ ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯕꯤꯍꯦꯚ ꯇꯧꯔꯛꯏꯅꯣ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯗ ꯂꯣꯏ ꯍꯪꯉꯦ ꯃꯥꯒꯤ ꯁꯥꯏꯠꯇꯒꯤꯁꯨ CCTV ꯐꯨꯇꯦꯖ ꯂꯩꯌꯦ ꯑꯗꯣ ꯁꯦꯡꯗꯣꯛꯍꯟꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯊꯥꯛꯄꯁꯨ ꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯉꯥꯡꯂ ꯑꯍꯟ ꯑꯣꯏꯗꯣꯏꯔꯗꯤ ꯈꯪꯗ꯭ರೆ ꯅꯨꯄꯥ ꯑꯃꯅꯀꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ XYZ ꯑꯩ ꯃꯃꯤꯡꯁꯨ ꯈꯪꯗꯦ ꯀꯃꯥꯏꯅ ꯑꯦꯀꯥꯎꯟ ꯍꯥꯡꯒꯦꯁꯨ ꯈꯪꯗꯦ ꯑꯩꯒ ꯈꯪꯅꯔꯨꯕꯁꯨ ꯂꯩꯇꯦ ꯀꯅꯥꯏ ꯃꯆꯥꯅꯣ ꯑꯗꯨꯗ ꯀꯔꯤꯝꯇ ꯈꯪꯗꯦꯕꯀꯣ ꯑꯩꯒ ꯔꯤꯂꯦꯇꯦꯠ ꯑꯃꯠꯇ ꯑꯣꯏꯗꯕ ꯃꯤꯅꯦꯕ ꯃꯥꯅ ꯌꯥꯝꯅ unnecessary ꯑꯣꯏꯕ ꯀꯃꯦꯟꯁ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤ ꯋꯥꯐꯝꯁꯦ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯤ ꯃꯌꯥꯝꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯦ ꯏꯔꯒ ꯊꯥꯒꯠꯂꯛꯑꯦꯕ ꯑꯗꯣ ꯃꯥ ꯄꯔꯥ ꯇꯝꯕꯤꯔꯦ ꯍꯧꯖꯤꯛ ꯀꯣ ꯑꯩ ꯃꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕ ꯇꯧꯗꯕꯩ ꯋꯥꯔꯤ ꯁꯨꯡꯅ ꯅꯠꯇꯦꯕ ꯃꯥ ꯄꯔꯥ ꯇꯝꯕꯤꯔꯦꯕ ꯑꯩ ꯍꯔꯥꯎꯔꯦ ꯃꯤ ꯂꯣꯏꯅ ꯍꯔꯥꯎꯔꯦ ꯃꯥ ꯃꯁꯥꯃꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯅꯦꯕ ꯑꯗꯣ ꯃꯥ ꯀꯃꯥꯏꯅ ꯇꯧꯕ ꯚꯤꯗꯤꯑꯣꯅ ꯈꯪꯗꯦ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯉꯥꯊꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯗꯥ ꯔꯣꯕꯤꯟꯅꯅꯦ ꯁꯤꯌꯔ ꯇꯧꯔꯛꯑꯦꯕ ꯗꯥ ꯔꯣꯕꯤꯟ ꯏꯁꯩ ꯁꯛꯍꯟꯕꯒꯤ ꯑꯃ ꯊꯥꯔꯛꯑꯦꯕ ꯑꯗꯨ ꯎꯕ ꯀꯥꯟꯗ ꯑꯩꯉꯣꯟꯗꯅꯦ ꯉꯁꯥꯏꯒꯤ ꯄꯣꯠꯁꯦ ꯁꯨꯝ ꯎꯔꯒ ꯂꯥꯛꯏꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯊꯥꯒꯠꯂꯛꯏ ꯃꯌꯥꯏꯗ ꯊꯥꯒꯠꯂꯛꯏꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯊꯥꯒꯠꯂꯛꯏꯁꯤꯗꯤ ꯃꯌꯥꯏꯗꯒꯤꯅꯦ ꯍꯥꯏꯇꯥꯔꯦ ꯔꯨꯠꯁꯦ ꯃꯥꯅ ꯄꯣꯁ ꯇꯧꯕ ꯅꯠꯇꯦꯕ ꯔꯨꯠꯁꯦ ꯁꯨꯃꯥꯏꯅ ꯆꯦ ꯕꯂꯥꯒ ꯅꯤꯅꯦꯁꯤꯗꯒꯤ ꯋꯥꯍꯧꯗꯒꯤꯅꯦꯕ ꯍꯧꯔꯛꯏꯁꯦꯀꯣ ꯑꯗꯣ ꯃꯥ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯁꯨ ꯃꯥꯒꯤ ꯑꯣꯄꯤꯅꯤꯌꯟ ꯍꯥꯏꯗꯣꯏꯔꯥ ꯃꯥꯒꯤ ꯑꯣꯄꯤꯅꯤꯌꯟ ꯐꯣꯡꯗꯣꯛꯄꯗꯩ ꯃꯥꯅ ꯌꯥꯝ ꯀꯥ ꯍꯦꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯆꯠꯅꯗꯦꯕꯀꯣ ꯑꯗꯨ ꯆꯠꯅꯗꯕꯅꯤꯅ ꯃꯥꯁꯦ ꯑꯗꯨꯒꯤ ꯃꯥꯒꯤ ꯃꯁꯥꯒꯤ ꯗꯟꯗꯤ ꯐꯪꯖꯕꯅꯦꯕ ꯑꯩꯁꯨ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯑꯃ ꯍꯥꯏꯗꯤ ꯑꯩ ꯈꯛꯇꯒꯤ ꯅꯠꯇꯦꯀꯣ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟꯁꯤꯗꯤ ꯃꯌꯥꯝꯗ ꯍꯪꯗꯨꯅꯇ ꯂꯩꯔꯒꯗꯕ ꯀꯣꯏꯁꯟ ꯑꯃꯅꯦ ꯑꯩꯅ ꯄꯨꯈꯠꯂꯨꯏꯌꯦꯕ ꯗꯥ ꯔꯣꯕꯤꯟꯒꯤ ꯀꯃꯦꯟꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯗꯥ ꯔꯣꯕꯤꯟ ꯁꯤ ꯑꯉꯥꯡꯁꯤꯁꯨ ꯊꯤꯒꯠꯂꯒ ꯐꯪꯕ ꯑꯣꯏꯔꯝꯅꯤ ꯊꯤꯕ CCTV ꯐꯨꯇꯦꯖ ꯂꯩ ꯍꯥꯏꯅ ꯇꯥꯏ ꯑꯗꯨ ꯃꯇꯪꯒ ꯊꯤꯗꯣꯛꯄꯤꯔꯣ ꯍꯦꯟꯅ ꯂꯦꯝꯅꯕ ꯏꯖꯠ ꯍꯦꯟꯅ ꯇꯧꯖꯒꯦ ꯍꯥꯏꯕꯅꯦꯕ ꯗꯥ ꯔꯣꯕꯤꯟꯁꯦ ꯌꯥꯝ ꯊꯤꯅ ꯂꯨꯛꯑꯞ ꯇꯧꯕ ꯑꯩꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕꯗ ꯆꯪꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯗ꯭ꯔꯒꯁꯨ ꯍꯦꯟꯅ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯃꯤꯅꯦꯕ ꯃꯣꯏꯅ ꯑꯗꯨꯗ ꯁꯤꯡꯅꯕ ꯏꯇꯤꯒꯤ ꯄꯥꯟ ꯅꯠꯇꯦꯕꯀꯣ ꯉꯁꯥꯏꯕꯨꯗꯤ ꯑꯩ ꯆꯤꯟ ꯌꯥꯝ ꯀꯟꯈ꯭ꯔꯦ ꯑꯗꯨꯁꯨ ꯑꯩ ꯁꯣꯏꯈꯤꯕ ꯑꯣꯏꯗꯣꯏꯅꯦ ꯉꯁꯥꯏꯒꯤ ꯇꯦꯟꯁꯟꯗꯨꯅ ꯍꯦꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯥꯎꯅꯤꯡꯕꯒ ꯑꯗꯨ ꯑꯗꯥ ꯇꯧꯕꯗꯨꯗ ꯗꯥ ꯔꯣꯕꯤꯟꯁꯨ ꯁꯥꯎꯅꯤꯡꯉꯦ ꯑꯩꯉꯣꯟꯗ ꯑꯩꯅꯁꯨ ꯗꯥ ꯔꯣꯕꯤꯟꯗ ꯁꯥꯎꯅꯤꯡꯕꯒꯤ ꯑꯗꯨꯃꯥꯏꯅ ꯂꯥꯎꯔꯛꯄ ꯃꯌꯥꯝ ꯇꯧꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯁꯦꯡꯗꯣꯛꯄ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯗꯥ ꯔꯣꯕꯤꯟ ꯑꯩꯉꯣꯟꯗ ꯁꯦꯡꯗꯣꯛꯑꯣ ꯑꯗꯨ ꯑꯗꯥ ꯀꯩꯝꯇ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯑꯩꯁꯨ ꯑꯩꯒꯤ ꯑꯁꯣꯏꯕ ꯖꯒꯥꯗꯣ ꯀꯗꯥꯏꯅꯣ ꯑꯩ ꯍꯧꯖꯤꯛ ꯈꯟꯊꯔꯛꯑꯀꯥꯟꯗ ꯑꯩꯗꯨ ꯁꯣꯏꯅ ꯌꯥꯝ ꯈꯔ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯃꯟꯕ ꯃꯥꯜꯂꯦꯅ ꯈꯟꯊꯔꯦ ꯑꯩꯁꯨ ꯁꯣꯏꯈ꯭ꯔꯦ ꯑꯩꯅ ꯁꯣꯏꯈꯤꯕ ꯄꯥꯔꯠꯇꯣ ꯑꯩ ꯁꯣꯏꯈ꯭ರೆ ꯍꯥꯏꯕꯒꯤ ꯊꯧꯅꯥ ꯂꯩꯌꯦꯕꯀꯣ ꯑꯩ ꯁꯣꯏꯔꯦꯕ ꯑꯩꯅ ꯏꯁꯧ ꯂꯥꯡꯕ ꯑꯗꯨꯗ ꯂꯥꯎ ꯈꯣꯡꯕ ꯑꯗꯨꯗ ꯆꯤꯟ ꯈꯨꯝꯕꯗꯣ ꯑꯩ ꯑꯗꯨ ꯁꯣꯏꯑꯦꯕ ꯄꯤꯔꯤꯕ ꯀꯃꯦꯟꯁꯤꯒꯤ ꯑꯔꯊꯁꯦ ꯗꯥ ꯔꯣꯕꯤꯟ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯏꯖꯠ ꯇꯧꯒꯦ ꯍꯥꯏꯁꯦ ꯍꯥꯟꯅꯗꯒꯤ ꯏꯖꯠ ꯇꯧꯗꯨꯅ ꯂꯥꯛꯏ ꯍꯦꯟꯅ ꯏꯖꯠ ꯇꯧꯒꯦ ꯍꯥꯏꯕꯅꯦꯕ CCTV ꯌꯦꯡꯅꯤꯡꯕꯁꯦ ꯃꯤ ꯀꯅꯥꯅ ꯆꯨꯝꯃꯤꯅꯣ ꯀꯅꯥꯅ ꯂꯥꯜꯂꯤꯅꯣꯁꯦ ꯑꯩ ꯈꯛꯇꯒꯤ ꯋꯥꯈꯜꯂꯣꯟ ꯅꯠꯇꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯅꯤꯡꯕ ꯐꯥꯎꯔꯦꯕ ꯁꯤꯁꯦ ꯑꯗꯣ ꯑꯩꯅ ꯆꯠꯂꯒ ꯌꯦꯡꯉꯨꯕꯗꯤ ꯉꯝꯃꯔꯣꯏ ꯏꯆꯝ ꯆꯝꯕ प्रजाꯅ ꯆꯠꯂꯨꯕꯗꯤ ꯉꯝꯃꯔꯣꯏꯕ ꯗꯥ ꯔꯣꯕꯤꯟꯗꯤ ꯃꯌꯥꯝꯒꯤ ꯃꯤꯍꯨꯠ ꯁꯤꯜꯂꯤꯕ ꯗꯥ ꯔꯣꯕꯤꯟꯅꯅꯦ ꯆꯠꯂꯒ ꯁꯤꯒꯤꯁꯦ ꯊꯤꯖꯤꯜꯂꯨꯕꯗ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯔꯦꯁꯄꯦꯛ ꯇꯧꯗꯣꯔꯦꯕ ꯁꯤ ꯑꯆꯨꯝ ꯑꯔꯥꯟ ꯄꯨꯊꯣꯛꯄ ꯉꯝꯕ ꯍꯥꯟꯅꯗꯒꯤ ꯇꯧꯗꯨꯅ ꯂꯥꯛꯏꯁꯦ ꯇꯧꯖꯒꯦ
ꯑꯉꯥꯡꯁꯤꯁꯨ ꯊꯤꯔꯒ ꯇꯧꯔꯤꯅꯤꯗꯅ ꯁꯨꯃꯥꯏꯅ ꯊꯤꯖꯤꯟꯕꯤꯌꯣ ꯍꯥꯏꯕꯅꯦ ꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯍꯦꯠ ꯑꯣꯏꯕ ꯀꯃꯦꯟ ꯑꯗꯨꯒ ꯑꯩꯅ ꯗꯥ ꯔꯣꯕꯤꯟꯗ ꯕꯦꯕꯥꯔ ꯂꯩꯇꯕ ꯑꯗꯨꯗ ꯍꯥꯏꯕꯗ ꯗꯥ ꯔꯣꯕꯤꯟ ꯍꯥꯏꯔꯤꯑꯕꯀꯣ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗ ꯁꯨꯃꯥꯏꯅ ꯍꯥꯏ ꯑꯗꯣ ꯗꯥ ꯔꯣꯕꯤꯟ ꯑꯇꯣꯞꯄ ꯁꯦꯟꯁ ꯑꯝꯗ ꯄꯨꯔꯀꯥꯟꯗꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤ ꯑꯩꯉꯣꯟꯗ ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛꯇꯕ ꯋꯥꯉꯥꯡꯗꯨ ꯇꯧꯔꯛꯀꯅꯣ ꯎꯆꯤ ꯃꯥꯟꯕ ꯅꯁꯛꯇꯨꯅ ꯃꯤꯁ ꯊꯣꯛꯄꯒꯤ ꯗ꯭ꯔꯦꯁ ꯑꯃ ꯁꯦꯠꯆꯤꯜꯂꯒ ꯃꯤꯁ ꯇꯧꯅ ꯃꯨꯛꯀꯅꯣ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯅꯪꯅ ꯍꯥꯏꯁꯤꯒ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕ ꯇꯧꯒꯅꯣ ꯅꯪꯒꯤ ꯍꯛꯇꯛꯇ ꯅꯃꯥ ꯅꯄꯥ ꯌꯥꯎꯅ ꯆꯣꯞꯄ ꯅꯪꯅꯤ ꯃꯗꯨ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏ ꯍꯣꯏ ꯑꯩꯅ ꯄꯤꯕ ꯀꯃꯦꯟꯁꯦ ꯌꯥꯝꯅ ꯍꯦꯟꯃꯜꯂꯦ ꯍꯥꯏꯔꯒꯗꯤ ꯗꯥ ꯔꯣꯕꯤꯟꯅ ꯄꯤꯁꯤꯁꯨ ꯌꯥꯝ ꯍꯦꯟꯃꯜꯂꯦꯅ ꯑꯩ ꯂꯧꯔꯅꯦꯕ ꯃꯔꯝꯗꯤ ꯏꯆꯝ ꯆꯝꯅ ꯍꯣꯏ ꯊꯤꯖꯤꯟꯁꯦ ꯑꯗꯨ ꯑꯗꯥ ꯅ ꯍꯥꯏꯗꯣ ꯑꯗꯨ ꯏꯆꯝ ꯆꯝꯅ ꯂꯧꯔꯝꯃꯒꯗꯤ ꯑꯩꯈꯣꯏ ꯍꯦꯟꯅ ꯍꯔꯥꯎꯗꯅꯤ ꯍꯦꯟꯅ ꯇꯧꯗ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯅꯃꯥ ꯅꯄꯥ ꯋꯥꯔꯛꯇꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨ ꯑꯗꯥ ꯍꯥꯏꯁꯦ ꯑꯩ ꯀꯔꯝꯕ ꯋꯥꯉꯥꯡꯅ ꯌꯥꯝ ꯀꯥ ꯍꯦꯟꯕ ꯌꯥꯎꯔꯤꯅꯣ ꯑꯣꯔ ꯁꯤꯁꯦ ꯀꯥ ꯍꯦꯟꯕ ꯌꯥꯎꯔꯝꯃꯦ ꯍꯥꯏꯔꯒꯁꯨ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯐꯣꯡꯗꯣꯛꯆꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯣꯄꯤꯅꯤꯌꯟꯁꯦ ꯗꯥ ꯔꯣꯕꯤꯟꯒꯤ ꯑꯣꯄꯤꯅꯤꯌꯟ ꯑꯃ ꯐꯣꯡꯗꯣꯛꯑꯀꯥꯟꯗ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯐꯥꯎꯋꯦꯅ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯌꯔ ꯇꯧꯔꯛꯑꯦꯕ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇ ꯎꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯄꯤꯅꯤꯡꯉꯦꯕꯀꯣ ꯈꯪꯅꯤꯡꯉꯦꯕ ꯁꯤꯒꯤ ꯑꯣꯄꯤꯅꯤꯌꯟꯗ ꯄꯤꯖꯕꯅꯦꯕ ꯁꯤꯗꯩꯁꯤꯗ ꯌꯥꯝ ꯂꯥꯟꯅ ꯑꯗꯨꯃꯥꯏꯅ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯗꯨ ꯐꯔꯦ ꯅꯃꯥ ꯅꯄꯥ ꯑꯗꯨ ꯑꯗꯥ ꯌꯥꯎꯔꯦ ꯑꯗꯣ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯀꯩꯁꯨ ꯄꯨꯊꯣꯛꯄꯒꯤ ꯑꯔꯊꯗꯤ ꯂꯩꯇꯦꯅ ꯈꯜꯂꯦ ꯁ꯭ꯋꯥꯏꯗ ꯃꯔꯝꯗꯤ ꯀꯃꯦꯟ ꯄꯤꯔꯤꯁꯦ ꯑꯩ ꯏꯁꯥꯅꯅꯦ ꯁꯥꯔꯟꯊꯦꯝ ꯅꯤꯔꯨꯄꯃꯥꯅꯅꯦ ꯑꯗꯣ ꯁꯤꯒꯤ ꯀꯃꯦꯟꯁꯤꯗ ꯌꯥꯝ ꯁꯣꯏꯕ ꯌꯥꯎꯔꯒꯗꯤ ꯑꯩ ꯂꯥꯜꯂꯦꯕꯀꯣ ꯇꯁꯦꯡꯅ ꯂꯥꯜꯂꯦ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯑꯗꯨꯒ ꯑꯩꯅ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯒꯤꯀꯣ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯤ ꯃꯇꯥ ꯌꯥꯝ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯈꯨꯅꯧ ꯔꯤꯂꯤꯐ ꯀꯦꯝꯞꯗꯁꯨ ꯌꯥꯝ ꯂꯩ ꯑꯗꯨꯒ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯅꯦ ꯃꯤ ꯃꯌꯥꯝ ꯂꯩ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯦꯕ ꯑꯗꯣ ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯑꯩꯒꯤꯏꯃꯨꯡꯗ ꯑꯩꯒꯤ ꯏꯆꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯔꯤ ꯄꯣꯛꯏ ꯑꯩꯒꯤ ꯏꯆꯦ ꯑꯅꯨꯁꯨꯕꯤꯒꯤ ꯅꯨꯄꯥꯁꯦ ꯅꯣꯡꯃꯩꯅ ꯁꯣꯛꯑꯦ ꯀꯣ ꯅꯣꯡꯃꯩꯅ ꯁꯣꯛꯄꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯩꯒꯤ ꯏꯃꯨꯡꯗꯁꯨ ꯑꯋꯥꯕ ꯇꯥꯔꯤꯕꯅꯤ ꯑꯗꯒꯤꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯑꯩꯈꯣꯏ ꯂꯩꯔꯨꯗꯦ ꯍꯥꯏꯔꯒꯁꯨ ꯂꯣꯏꯅ ꯁꯔꯨꯛ ꯌꯥꯔꯒ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯂꯩꯀꯥꯏꯒꯤ ꯍꯣꯏ ꯂꯩꯇꯕꯅ ꯃꯈꯜ ꯑꯃꯅꯤꯀꯣ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯗꯨ ꯑꯗꯥ ꯂꯩꯇ ꯆꯥꯗꯕ ꯊꯛꯇꯕꯗꯣ ꯃꯌꯥꯝꯒꯤ ꯁꯟꯀꯥꯏ ꯇꯣꯡꯒꯥꯏ ꯑꯗꯨ ꯑꯗꯥ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯉꯝꯕ ꯑꯦꯔꯤꯌꯥꯗ ꯄꯥꯡꯉꯤ ꯑꯩꯅ ꯄꯥꯡꯉꯦꯕꯀꯣ ꯑꯩ ꯇꯣꯂꯣꯞ ꯆꯥꯗ꯭ꯔꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯇꯧꯕꯇꯕꯨ ꯑꯩꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯔꯦꯕ ꯑꯗꯣ ꯃꯤꯅꯥꯏ ꯃꯤꯔꯦꯝ ꯅꯣꯏꯗꯤ ꯃꯤꯔꯦꯝ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯌꯣ ꯃꯤ ꯎꯁꯤꯠꯇꯕ ꯇꯧꯔꯛꯀꯅꯣ ꯃꯤꯊꯤꯕꯣꯡ ꯈꯪꯉꯦꯗꯅ ꯃꯤ ꯎꯁꯤꯠꯇꯕꯁꯦ ꯌꯥꯝ ꯆꯣꯞꯄꯅꯤ ꯅꯃꯥ ꯅꯄꯥ ꯌꯥꯎꯅ ꯆꯣꯞꯍꯟꯒꯅꯣ ꯅꯪꯒꯤ ꯍꯛꯇꯛꯇ ꯍꯥꯏꯀꯣ ꯁꯨꯃꯥꯏꯅ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯄ ꯑꯩ ꯊꯦꯡꯅ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯑꯩꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯅ ꯑꯩꯒꯤ ꯁꯥꯒꯩ ꯅꯥꯇꯩꯅ ꯉꯝꯃꯝꯗꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅꯕꯨ ꯑꯩꯈꯣꯏꯅ ꯗꯥ ꯔꯣꯕꯤꯟꯅ ꯌꯥꯝ ꯂꯨꯛꯑꯞ ꯇꯧꯔꯤꯅꯦ ꯌꯥꯝ ꯏꯖꯠ ꯁꯟꯃꯥꯟ ꯇꯧꯔꯤꯅꯦꯕ ꯑꯩꯈꯣꯏ ꯂꯩꯕꯗ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯗꯥ ꯔꯣꯕꯤꯟꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯌꯦꯡꯉꯦ ꯑꯗꯣ ꯉꯁꯤꯒꯤꯁꯦ ꯁꯦꯡꯅꯒꯤ ꯍꯩꯗꯣꯛꯆꯔꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯗꯥ ꯔꯣꯕꯤꯟꯗꯣ ꯌꯥꯝ ꯂꯦꯝꯗꯦ ꯈꯟꯈꯤꯕ ꯑꯗꯣ ꯑꯩ ꯁꯣꯏꯒꯦ ꯍꯥꯏꯁꯅꯨ ꯑꯩ ꯍꯥꯠꯂꯁꯅꯨ ꯐꯨꯔꯁꯅꯨ ꯂꯦꯝꯗꯦꯅ ꯈꯟꯈ꯭ꯔꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗꯅꯦ ꯉꯁꯤꯐꯥꯎ ꯂꯩꯔꯛꯄꯗ ꯚꯤꯗꯤꯑꯣ ꯆꯥꯝꯃ ꯆꯅꯤ ꯍꯦꯟꯅ ꯊꯥꯒꯠꯈ꯭ꯔꯦꯕꯀꯣ ꯗꯥ ꯔꯣꯕꯤꯟꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯈꯣꯠꯄꯒꯤ ꯑꯩꯈꯣই ꯂꯥꯏꯛ ꯑꯗꯨ ꯑꯗꯥ ꯂꯣꯏꯅ ꯇꯧꯖꯩ ꯉꯥꯛꯇꯅꯦ ꯉꯁꯤ ꯈꯛꯇꯅꯦ ꯑꯩꯒꯤ ꯌꯦꯡꯉꯣ ꯗꯥ ꯔꯣꯕꯤꯟꯒꯤ ꯄꯣꯁꯇ ꯀꯃꯦꯟ ꯄꯤꯕ ꯉꯁꯤ ꯈꯛꯅ ꯑꯍꯥꯟꯕꯗꯨꯝ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯈꯪꯉꯛꯄ ꯃꯤꯀꯨꯞꯇꯒꯤ ꯍꯥꯏꯇꯥꯔꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯀꯔꯦꯝꯅꯕ ꯃꯥꯟꯕ ꯀꯩꯝꯇ ꯀꯦ ꯇꯧꯗꯕ ꯃꯥꯟꯕ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯌꯥꯝꯅ ꯂꯦꯝꯊꯣꯛꯅ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯍꯟꯅꯤꯡꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯃꯦꯟꯁꯦ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯀꯧꯕꯅꯤꯅꯅꯦ ꯍꯥꯏꯔꯨꯕꯅꯦꯕ ꯌꯥꯔꯕ꯭ꯔꯥꯅ ꯌꯥꯒꯗ꯭ꯔꯥ ꯈꯟꯕꯒꯤꯀꯣ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯁꯦ ꯑꯁꯣꯏꯕ ꯍꯣꯏ ꯌꯥꯝ ꯁꯣꯏ ꯑꯩꯅ ꯄꯤꯁꯦ ꯌꯥꯝ ꯁꯣꯏ ꯑꯗꯨꯕꯨ ꯍꯦꯟꯅ CCTV ꯐꯨꯇꯦꯖꯁꯨ ꯂꯩ ꯍꯥꯏꯅ ꯇꯥꯏꯌꯦꯕꯀꯣ ꯂꯩ ꯍꯥꯏꯌꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯩ ꯍꯥꯏꯕꯅꯤꯅ ꯑꯗꯨꯗꯣ ꯊꯤꯖꯤꯟꯕꯤꯌꯣ ꯍꯥꯏꯕꯅꯦꯕ ꯑꯩ ꯍꯥꯏꯅꯤꯡꯉꯤꯁꯦ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯗꯣ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯀꯤꯕꯗꯤ ꯐꯥꯎꯋꯦꯀꯣ ꯑꯗꯩ ꯑꯩꯒꯤ ꯏꯇꯤꯛ ꯅꯠꯇꯦ ꯑꯩ ꯈꯪꯉꯦꯕ ꯀꯤꯕ ꯐꯥꯎꯏ ꯇꯧꯕꯇꯕꯨꯀꯣ ꯏꯇꯤꯛ ꯅꯠꯇꯦ ꯍꯥꯏꯇꯥꯔꯒꯁꯨ ꯀꯥ ꯍꯦꯟꯕ ꯇꯧꯔꯛꯑꯒꯗꯤ ꯑꯩꯒꯤꯁꯨ ꯑꯩ ꯏꯁꯥ ꯂꯩꯖꯔꯤ ꯀꯣꯜ ꯇꯧꯔꯛꯑꯀꯥꯟꯗ ꯅꯪ ꯑꯗꯨꯗ ꯈꯔ ꯍꯥꯏꯔꯛꯄꯗꯣ ꯉꯁꯥꯏꯒꯤ ꯁꯪꯀꯠꯂꯒ ꯍꯥꯏꯔꯛꯄ ꯍꯥꯏꯗꯣꯏꯔꯥ ꯑꯩꯁꯨ ꯉꯁꯥꯏꯒꯤ ꯁꯛꯇꯤ ꯁꯥꯎꯅꯤꯡꯕꯒꯤ ꯁꯤꯗ ꯃꯤꯅꯥꯏ ꯃꯤꯔꯦꯝꯒꯤ ꯃꯦꯁꯦꯖꯁꯦ ꯍꯥꯟꯅ ꯎꯔꯕꯅꯤꯅ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅꯀꯣ ꯂꯥꯎꯅꯔꯦꯕ ꯗꯥ ꯔꯣꯕꯤꯟꯅ ꯊꯨꯖꯤꯛ ꯑꯩꯅ ꯍꯥꯏꯌꯦ ꯌꯨ ꯍꯥꯏꯕ ꯑꯩꯅ ꯁꯦꯝ ꯇꯨ ꯌꯨ ꯑꯥꯏ ꯀꯦꯌꯔ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯑꯩꯅ ꯆꯤꯟꯁꯦ ꯈꯨꯝꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯑꯗꯨ ꯑꯩꯅ ꯇꯞꯊꯔꯀꯥꯟꯗ ꯑꯃꯨꯛ ꯍꯥꯏꯌꯦꯕꯀꯣ ꯗꯥ ꯔꯣꯕꯤꯟꯅ ꯅꯃꯥ ꯅꯄꯥ ꯑꯗꯨꯗ ꯄꯜꯂꯤꯗꯣ ꯑꯩꯅ ꯍꯥꯏꯕ ꯗꯥ ꯔꯣꯕꯤꯟꯅ ꯉꯥꯡꯕ ꯑꯩ ꯇꯥꯒꯅꯤ ꯑꯩꯅ ꯉꯥꯡꯕꯁꯨ ꯇꯥꯕꯤꯌꯨ ꯍꯥꯏꯔꯀꯥꯟꯗ ꯋꯥꯔꯤꯁꯦ ꯆꯝꯅ ꯁꯥꯟꯅꯖꯔꯦ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕ ꯃꯤ ꯅꯣꯛꯅꯔꯨꯕꯁꯨ ꯅꯠꯇꯦ ꯑꯉꯥꯡꯗꯣ ꯀꯟꯈꯠꯂꯨꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒꯤ ꯐꯨꯇꯦꯖꯇꯣ ꯇꯁꯦꯡꯅ ꯑꯩꯗꯤ ꯌꯦꯡꯅꯤꯡꯕ ꯐꯥꯎꯋꯦ ꯍꯧꯖꯤꯛꯁꯨ ꯌꯦꯡꯅꯤꯡꯉꯤꯑꯕꯀꯣ ꯑꯩꯉꯣꯟꯗ ꯗꯥ ꯔꯣꯕꯤꯟꯅ ꯊꯤꯅ ꯈꯔꯒ ꯑꯩꯗꯤ CCTVꯁꯦ ꯌꯦꯡꯅꯤꯡꯉꯤꯑꯕ ꯐꯨꯇꯦꯖꯇꯣ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯉꯤꯗꯣ ꯑꯗꯨ ꯑꯗꯥ ꯆꯤꯟꯁꯦ ꯌꯥꯝ ꯊꯤꯅ ꯈꯠꯅꯈ꯭ꯔꯦꯕꯀꯣ ꯇꯁꯦꯡꯅ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯀꯥꯟꯗ ꯑꯩ ꯌꯥꯝ ꯁꯣꯏ ꯈꯪꯉꯦ ꯑꯗꯣ ꯗꯥ ꯔꯣꯕꯤꯟ ꯂꯣꯏꯅ ꯆꯨꯝꯕ ꯅꯠꯇꯦꯕ ꯀꯣ ꯑꯩ ꯑꯦꯗꯚꯥꯏꯁ ꯑꯗꯨꯗ ꯄꯤꯕ ꯅꯠꯇꯦꯕꯀꯣ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯑꯦꯗꯚꯥꯏꯁ ꯄꯤꯕ ꯉꯝꯕ ꯃꯊꯧꯅꯥ ꯂꯩꯕ ꯁꯪꯒ ꯄꯪꯒ ꯂꯣꯏꯅ ꯂꯩꯕꯅꯦꯕꯀꯣ ꯆꯨꯝꯃꯦ ꯑꯩ ꯏꯃꯥ ꯏꯄꯥꯅ ꯑꯩ ꯁꯥꯒꯩ ꯅꯥꯇꯩꯅ ꯑꯩ ꯃꯋꯥꯅ ꯀꯩ ꯍꯥꯏꯀꯣ ꯑꯩ ꯌꯨꯝꯗꯤ ꯄꯥꯟꯗ꯭ꯔꯤ ꯈꯪꯗꯦ ꯌꯥꯝ ꯀꯥ ꯍꯦꯟꯕ ꯍꯥꯏꯈ꯭ꯔꯁꯨꯀꯣ ꯏꯌꯥꯝꯕ ꯏꯕꯨꯡꯅ ꯑꯗꯨꯝ ꯉꯥꯛꯅꯗꯣꯏ ꯂꯩꯔꯕꯅꯦ ꯁꯤ ꯇꯁꯦꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤꯕꯨꯗꯤ ꯑꯩꯉꯣꯟꯗ ꯊꯣꯛꯑꯦꯕꯀꯣ ꯀꯃꯦꯟ ꯈꯔꯁꯨ ꯎꯍꯧꯋꯦ ꯑꯗꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯑꯣꯄꯤꯅꯤꯌꯟ ꯑꯝꯇꯪ ꯐꯣꯡꯗꯣꯛꯄ ꯑꯩꯈꯣꯏꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯌꯥꯝꯅ ꯂꯥꯟꯕ ꯑꯣꯄꯤꯅꯤꯌꯟꯃꯛꯁꯨ ꯅꯠꯇꯕ ꯑꯣꯄꯤꯅꯤꯌꯟ ꯃꯆꯥ ꯑꯃ ꯐꯣꯡꯗꯣꯛꯄꯁꯦ ꯁꯨꯃꯥꯏꯅ ꯍꯦꯛ ꯇꯧꯕꯤꯕꯀꯣ ꯑꯗꯒꯤ ꯄꯨꯔꯥ ꯇꯨꯍꯠꯄꯤꯕꯩ ꯇꯥꯏꯞ ꯑꯃ ꯇꯧꯔꯛꯄꯗꯣ ꯀꯅꯥꯝꯇ ꯑꯩꯈꯣꯏꯁꯦ ꯀꯩꯝꯇ ꯍꯥꯏꯕ ꯌꯥꯗ꯭ꯔꯕ ꯉꯥꯡꯕ ꯌꯥꯗ꯭ꯔꯕ ꯑꯗꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏꯁꯦ ꯉꯥꯡꯕ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯩꯅꯣ
ꯊꯥꯒꯠꯄꯤꯔꯛꯑꯅꯣ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯗ ꯌꯥꯝ ꯗꯤꯁꯇꯔꯕꯤꯡ ꯄꯕ꯭ꯂꯤꯛꯇ ꯌꯥꯝ ꯗꯤꯁꯇꯔꯕꯤꯡ ꯑꯣꯏꯕ ꯀꯃꯦꯟꯁꯤꯡ ꯀꯩꯅꯣ ꯄꯤꯅꯤꯡꯒꯗꯕ ꯄꯣꯠꯁꯤꯡꯁꯦ ꯊꯥꯒꯠꯄꯤꯔꯛꯑꯅꯣ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯃꯤ ꯀꯧꯕꯅ ꯌꯦꯡꯅꯤꯡꯉꯕꯅꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦꯕꯀꯣ ꯑꯩꯅ ꯁꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯍꯌꯦꯡ ꯀꯩ ꯊꯣꯛꯇꯣꯏꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗ ꯑꯣꯔ ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯂꯩꯇꯦꯕꯀꯣ ꯌꯨꯝꯗ ꯂꯩꯍꯧꯕ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯗ ꯃꯣꯏꯅ ꯀꯩ ꯇꯧꯕꯤꯗꯣꯏꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦ ꯑꯗꯨ ꯑꯩ ꯁꯨꯝ ꯅꯇꯪꯒꯤ ꯑꯗꯨꯒꯤ ꯀꯃꯦꯟꯗꯨ ꯄꯤꯔꯨꯕ ꯈꯛꯇꯅꯦ ꯑꯗꯨꯗꯩꯗꯣ ꯌꯥꯝ ꯑꯦꯛꯖꯥꯖꯔꯦꯠ ꯇꯧꯕꯤꯔꯒ ꯅꯝꯃ ꯅꯞꯄ ꯑꯗꯨꯗ ꯌꯥꯝ ꯍꯥꯏꯌꯦ ꯇꯁꯦꯡꯅ ꯀꯩ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯌꯥꯝꯅ ꯆꯥꯗ ꯊꯛꯇꯕ ꯑꯗꯨꯗ ꯂꯣꯏ ꯇꯣꯛꯈ꯭ꯔꯣꯕꯀꯣ ꯑꯩ ꯀꯃꯦꯟ ꯄꯤꯔꯨꯏꯁꯦ ꯑꯩ ꯏꯁꯥꯅꯅꯦ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯗꯥꯔꯣꯕꯤꯟꯒꯤ ꯃꯃꯥ ꯃꯄꯥ ꯄꯜꯂꯨꯕꯁꯨ ꯂꯩꯇꯦ ꯑꯗꯨꯗ ꯀꯩꯝ ꯍꯩꯇꯦꯕ ꯑꯩꯅ ꯗꯥꯔꯣꯕꯤꯟꯒꯤ ꯃꯃꯥ ꯃꯄꯥ ꯄꯟꯗꯕꯗꯣ ꯍꯦꯟꯅ ꯏꯖꯠ ꯇꯧꯅꯤ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤꯁꯨ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯏꯖꯠ ꯇꯧꯗꯕꯅꯤꯅ ꯂꯧꯋꯦ ꯑꯗꯨꯗꯤ ꯀꯩꯅꯣꯝꯃ ꯁꯣꯏꯔꯒ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯄꯒꯨꯝꯕ ꯌꯨꯝꯗꯨꯒꯤ ꯃꯔꯥꯜꯁꯦ ꯀꯩꯅꯣ ꯑꯗꯨꯒ ꯑꯩ ꯏꯃꯥ ꯏꯄꯥꯅ ꯑꯩ ꯌꯣꯛꯑꯦ ꯆꯥꯎꯔꯦ ꯂꯩꯍꯜꯂꯦ ꯑꯗꯨꯗꯨꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯆꯥꯎꯔꯛꯑꯕꯅꯤ나 ꯁꯤꯡꯉꯛꯑꯕꯅꯤ나 ꯍꯥꯏꯔꯔꯣꯏꯀꯣ ꯁꯤꯡꯉꯛꯑꯕꯅꯤ나 ꯄꯪꯉꯛꯑꯕꯅꯤ ꯄꯪꯕꯒꯤ ꯄꯤꯔꯨꯕꯅꯦ ꯍꯥꯏꯔꯒꯦ ꯉꯁꯤꯗꯤ ꯀꯃꯦꯟꯗꯣ ꯄꯪꯕꯒꯤ ꯄꯤꯔꯨꯔꯕꯅꯤꯅ ꯀꯃꯦꯟꯗꯣ ꯑꯩ ꯏꯃꯥ ꯏꯄꯥꯗꯣ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯤꯅ ꯀꯃꯦꯟ ꯑꯗꯨꯗ ꯍꯥꯏꯕꯤꯔꯦꯕꯀꯣ ꯑꯗꯣ ꯁꯤ ꯊꯕꯛꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯁꯪꯒ ꯂꯩꯇꯕꯅꯤꯅ ꯊꯧꯅꯥ ꯂꯩꯇꯕ ꯊꯧꯅꯥꯗꯤ ꯂꯩꯅꯤ ꯃꯔꯝꯗꯤ ꯀꯥꯏ ꯍꯦꯟꯕ ꯋꯥꯉꯥꯡ ꯉꯥꯡꯉꯛꯑꯗꯤ ꯑꯩꯒꯤ ꯕꯦꯀꯦꯠꯇ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯂꯩꯇ꯭ꯔꯁꯨ ꯑꯩꯗꯤ ꯏꯁꯥꯒꯤ ꯂꯦꯞꯆꯔꯅꯤꯕꯀꯣ ꯄꯜꯂꯉꯥꯀꯥꯟꯗ ꯗꯥꯔꯣꯕꯤꯟꯒꯤ ꯃꯊꯛꯇꯗꯤ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯑꯦꯛꯁꯟ ꯂꯧꯕ ꯉꯝꯃꯣꯏꯅ ꯁꯨ ꯑꯗꯨꯃꯥꯏꯅꯁꯨ ꯈꯜꯂꯦ ꯉꯝꯁꯨ ꯉꯝꯃꯣꯏꯀꯣ ꯑꯩꯅ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕ ꯌꯥꯕꯒꯤ ꯀꯩꯅꯣꯗꯤ ꯂꯩꯕꯀꯣ ꯉꯁꯥꯏ ꯑꯩ ꯁꯤꯗꯒꯤꯗꯤ ꯀꯣꯜ ꯇꯧꯔꯛꯄꯗꯁꯨ ꯄꯥꯏꯔꯣꯏꯕꯀꯣ ꯃꯔꯝꯗꯤ ꯑꯩꯅ ꯀꯣꯜꯁꯦ ꯁꯤ ꯊꯣꯛꯇꯅꯕ ꯋꯥꯔꯤꯁꯦ ꯐꯖꯅ ꯑꯩ ꯁꯥꯟꯅꯅꯤꯡꯉꯤ ꯀꯞꯁꯨ ꯑꯩ ꯀꯞꯈ꯭ꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯋꯥꯔꯤꯁꯦ ꯁꯥꯒꯦ ꯈꯟꯕꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕꯩ ꯎꯁꯤꯠ ꯊꯑꯣꯏꯗꯕꯩ ꯍꯥꯏꯗꯣꯏꯔꯥ ꯀꯣꯜꯁꯨ ꯄꯥꯏꯔꯛꯇꯦ ꯑꯩꯅ ꯃꯦꯁꯦꯖ ꯊꯥꯕꯅꯤ ꯑꯗꯨꯁꯨ ꯁꯤꯟ ꯇꯧꯗꯦ ꯂꯥꯁꯁꯤꯡ ꯑꯣꯏꯈ꯭ꯔꯦꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯗꯨꯕꯨꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯌꯦꯡꯕꯗ ꯑꯟꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯈ꯭ꯔꯦ ꯀꯃꯦꯟꯗꯨꯗꯤ ꯑꯗꯨꯝ ꯂꯩꯍꯧꯔꯅꯤ ꯑꯗꯨ ꯑꯩ ꯃꯤꯁ ꯊꯣꯛꯏꯁꯦ ꯃꯤꯁ ꯊꯣꯛꯄ ꯍꯥꯏ ꯀꯥꯟꯗ ꯑꯩꯒꯤ ꯐꯦꯃꯤꯂꯤꯅ ꯃꯤꯁ ꯊꯣꯛꯄ ꯑꯗꯨꯗ ꯂꯣꯏ ꯌꯥꯕ ꯅꯠꯇꯦꯀꯣ ꯌꯥꯝ ꯁꯞꯄꯣꯔꯇꯤቭ ꯀꯦꯕ ꯂꯥꯡꯕꯗꯨ ꯂꯣꯏ ꯇꯣꯛꯈ꯭ꯔꯣ ꯑꯩꯅ ꯃꯤꯁ ꯊꯣꯛꯂꯛꯄꯒꯤ ꯔꯤꯖꯟꯁꯨꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯚꯣꯏꯁ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯊꯥꯡꯗꯣꯛꯄ ꯇꯝꯕ ꯑꯣꯏꯅ ꯊꯣꯛꯆꯔꯨꯕ ꯈꯛꯇꯅꯦ ꯑꯩ ꯁꯛ ꯐꯖꯗꯅ ꯃꯌꯥꯝꯗꯒꯤ ꯀꯥ ꯍꯦꯟꯅ ꯑꯗꯨꯗ ꯀꯔꯤꯝ ꯂꯩꯇꯦ ꯑꯩ ꯎꯆꯤ ꯃꯥꯟꯒꯦꯔꯥ ꯃꯥꯜꯂꯣꯏꯒꯦꯔꯥ ꯑꯦꯠꯂꯤꯁ ꯑꯩ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯗꯒꯤ ꯂꯦꯞꯄꯒ ꯉꯥꯡꯕ ꯉꯝꯃꯝꯃꯤꯗꯅꯀꯣ ꯁꯨ ꯂꯩꯇꯕ ꯑꯗꯨꯒꯤ ꯀꯃꯦꯟꯗꯣ ꯅꯆꯟꯒꯨꯝꯕꯅꯦ ꯈꯜꯂ ꯀꯥꯟꯗ ꯊꯤꯅ ꯉꯥꯡꯉꯣꯕꯀꯣ ꯅꯪ ꯀꯩꯅꯣ ꯁꯨꯝꯕ ꯀꯃꯦꯟ ꯄꯤꯔꯤꯁꯦ ꯏꯕꯦꯝꯃ ꯅꯣꯏ ꯚꯥꯞ ꯇꯥꯗꯕ꯭ꯔꯥ ꯁꯤ ꯊꯣꯛꯑꯦ ꯑꯗꯨ ꯉꯥꯡꯉꯣ ꯏꯀꯥꯏꯔꯒ ꯇꯥꯒꯦ ꯀꯣꯜ ꯍꯦꯛ ꯇꯧꯔꯛꯑꯒ ꯑꯗꯨ ꯑꯗꯥ ꯀꯥꯏꯅ ꯉꯥꯡꯕꯗꯨꯗꯤ ꯁꯤꯗꯩꯁꯤꯗ ꯅꯪ ꯀꯩꯒꯤ ꯚꯤꯗꯤꯑꯣ ꯁꯦꯌꯔ ꯇꯧꯔꯤꯅꯣ ꯑꯗꯨ ꯇꯧꯔꯤꯅꯣ ꯑꯗꯥ ꯇꯧꯔꯤꯅꯣ ꯀꯩꯝ ꯂꯩꯇꯦ ꯁꯤꯗꯩꯁꯤꯗ ꯑꯗꯣ ꯃꯈꯥ ꯇꯥꯕꯁꯨ ꯍꯥꯏꯕꯤꯔꯛꯑꯅꯣ ꯁꯤ ꯊꯣꯛꯏꯁꯦ ꯃꯤ ꯂꯣꯏꯅ ꯁꯦꯌꯔ ꯇꯧꯅꯕꯅꯤꯅꯀꯣ ꯑꯩꯁꯨ ꯀꯥ ꯍꯦꯟꯕ ꯚꯤꯗꯤꯑꯣ ꯁꯦꯌꯔ ꯇꯧꯕ ꯅꯠꯇꯦꯕ ꯁꯤꯅꯦ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟꯁꯦ ꯂꯣꯏꯔꯦ